ꯅꯪꯅ ꯑꯩꯒꯤ ꯑꯦꯁꯦꯠꯇ ꯐꯨꯔꯝꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯤꯛꯏꯟ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯈꯔ ꯃꯆꯦꯠ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣꯕꯨꯗꯤ ꯍꯔꯥꯎꯅ ꯌꯦꯡꯉꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯥꯒꯠꯂꯤꯕ ꯑꯩꯒꯤ ꯅꯨꯄꯥꯝꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯄꯥꯝꯕꯤꯕ ꯑꯩꯕꯨ ꯂꯧꯕ ꯉꯝꯒꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯔꯕ ꯅꯠꯇꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩ ꯂꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ ꯑꯃꯠꯇ ꯑꯗꯨ ꯑꯣꯏꯔꯗꯤ Ngài đi gì ngài còn phải mình đi gì vậy? Cái nó thôi mà cô sẽ sai mà. Ngài còn đi. Xin lỗi mi. Ngài có ai vậy? Khôi đã là đi sẽ cầm hai đầu tụi nó. Xin lỗi. Riz nằm bên đây. Xin lỗi mi. Xin Riz nằm bên đây mà. Anh đầu đây nó xin một cục dày. Ngô ba. Hầu. Chỗ nào? Thôi sang này. Nào, sang rồi. Ngô ba. Nắng ngọc em phải. Ibadah belum tenang selau. Lau. Lau ba. Lau mi nang ko. Hai mia. Aina maya dah zik nu papi habda. Tu masa no khong na thong lai. Masa ka panja jeng mia. Khop phơ sam na ba tabang ga lau ra ka. Oh god. I love you. I love you. Ado mia ibadah belum sana lau ka. Invitation saja tor ka ni mia da. Ado ni mia ai nu pa phang ni na video si ba tang la sel ke. Bye mia. Hai rồi. Bye. 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 Cái nó sốt rồi. Sốt cái gì cái nó? Masa tao lihat apa? Mình đang ngồi với cái là này, xin điểm được cái lỗ này. Nang mui ye, nang je sa ba kata nye. Đang là ngay này đang nói nó cái. Sắc chỉ có tàu sa ba. Xin điểm được cái là mồ. Sốt rồi. Cái sốt kì. Sốt cái đó tụi nó sốt rồi, nó mồ rồi. Cái gì nó xì sạc rồi. Cái sốt cái hai bên đi nè. Sốt cái đó tụi nó cái nào nó sôi rồi thì sốt rồi, nó sao xin điểm sốt cái đông nhà nó khăn rồi. Cái nó tôi xì sốt. Chắc mà đi xin sốt. Nó phải hay là cái gì? Asma sum tàu lai ram ni ba. Nó khoang gì số một chút xíu bỏ. So moi ba. Lo. Ibani blom na mus lo. Lo. Ô ba. Ai xe morning do na mu banate ima mu bai mu bani cái nó sẽ dù coi chỉ cái sập bùn spare rồi ra cái thuốc tiền này ê mình tụp cái nào cái mình tụp cái mà cái chắc cái tay rồi Cây đâu? Xí đi sập bùn xuống đất nè, tôi mấy tôi sơ xí bùn mà nè. cái máy uống đâu Xôn nô gì đi. Đi chắc qua cái nông đầu yên khai để chùm mình đi xí đi à. Xe, nó cục tôi thả đồ bị cái. Xôn nô chú chú rồi nè. Ôi chị nó cứ thật ra nó vào nó thăm vào mình đang khăn nuôi này chú. Nó chắc xí cơ. Thuốc bơ tôi phạt đi bò. Chắc ta xí cơ. Này cô xe, sang bù xí lấy này. Mini là đừng đi khắc đi bôi đây nè. Chắc ta xí cơ. Nó mới cả đâu thuốc cơ đi. Tôi kể nó ghi gì phát sắp tới rồi. Thì mấy tao ya ba. Ai yên mà như cô. Này được quá. Cái thứ mà tôi chỉ là 미기 박한 사실 이루서 내가 들었네. 아도 ai chạy lại kì. Chạy lại cái hay à? Thôi. Thôi. Cho xin lỗi. Trốn. Chạy lại kì. Cho xin lỗi mình nè. Chạy lại kì kìa con. Đó. Xin lỗi. Người đi sang bố xem mà nó tung một quả. Tomato sauce na bu. Tomato sauce na bu mà cốc chín rồi lên mi. Na tu cả nó sẽ cái lên thằng đấy buồn nhỉ.
ꯆꯥꯂꯤꯒꯦ ꯍꯣꯏ ꯆꯦ ꯀꯩꯗꯧꯔꯒꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯅꯪ ꯐꯦꯁ ꯋꯥꯁꯁꯦ ꯃꯤꯠ ꯊꯨꯞꯄꯦ ꯀꯩ ꯏꯁꯤꯡꯗꯤ ꯏꯁꯤꯡ ꯀꯥꯖꯈ꯭ꯔꯒꯦ ꯀꯩꯅꯣꯕ ꯈꯨꯃꯨꯛ ꯀꯥꯞꯊꯅꯕꯁꯤꯅ ꯅꯪ ꯃꯥꯏꯃꯨꯛꯇ ꯄꯪꯕꯁꯤꯅ ꯅꯣꯡꯃꯥꯛ ꯄꯪꯕꯁꯦ ꯄꯪꯉꯤꯗꯀꯣ ꯀꯔꯝꯕ ꯃꯤꯅꯣ ꯅꯪꯕꯣ ꯅꯥꯄꯤ ꯍꯤꯗꯥꯛꯁꯤꯒ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ ꯁ꯭ꯋꯥꯏꯗ ꯊꯨꯝꯅ ꯍꯥꯏꯗ꯭ꯔꯕ ꯑꯩꯅ ꯁꯦ ꯐꯦꯁ ꯋꯥꯁꯁꯤꯅꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯇꯥꯎꯕꯁꯦ ꯁꯤꯅ ꯅꯪꯅ ꯄꯪꯕ ꯌꯥꯝ ꯄꯪꯉꯦ ꯀꯔꯝꯕ ꯃꯤꯅꯣ ꯅꯪꯕꯣ ꯃꯤꯅ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯣꯗꯤ ꯌꯥꯗꯦ ꯇꯥꯔꯣꯗꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯨꯠꯇꯤ ꯄꯥꯔꯅꯨ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏ ꯀꯥꯟꯗ ꯅꯥꯎꯔꯤ ꯀꯥꯞꯆꯠꯂꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥ ꯎꯅꯕ ꯄꯨꯊꯣꯛꯄꯗ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯨꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯑꯅꯤ ꯑꯃꯨꯛꯁꯨ ꯇꯧꯔꯦ 이보 ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯅꯪꯅ ꯇꯝꯕꯤꯔꯒ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯈꯥꯝꯃꯤꯁꯤꯅ ꯑꯦ ꯅꯪ ꯇꯦꯗ ꯀꯩꯗꯧ ꯉꯁꯥꯏ ꯇꯦꯗꯣ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯃꯆꯥꯗ ꯆꯪ ꯏꯁꯤꯡꯒꯤ ꯍꯥꯏꯗꯔꯁꯦ ꯑꯦ ꯅꯪꯅ ꯇꯧꯕꯅ ꯌꯥꯕ ꯑꯩꯅ ꯇꯧꯕꯅ ꯌꯥꯗꯕꯩ ꯋꯥꯅꯤꯅꯦ ꯅꯪ ꯃꯑꯣꯡꯗꯣ ꯌꯥꯝ ꯃꯤꯠ ꯌꯥꯝ ꯅꯥꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯌꯥꯝ ꯃꯤꯠ ꯌꯥꯝ ꯅꯥꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯅꯥꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯅꯥꯗ꯭ꯔꯦꯕ ꯑꯩꯅ ꯀꯩꯗꯧꯕ ꯅꯉꯣꯟꯗ ꯑꯅꯣꯏꯕ ꯅꯨꯄꯤꯗꯨꯅꯒ ꯆꯤꯡꯉꯒ ꯁꯣꯔꯣꯒ ꯏꯟꯅꯔꯗꯅ ꯑꯗꯨꯗꯤ ꯃꯤꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯒꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯤꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯒꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯥꯏ ꯃꯅꯥꯎꯄꯥꯗꯣ ꯃꯃꯤꯠꯇꯣ ꯊꯨꯞꯄꯦ ꯑꯗꯨꯗꯨꯒꯤ ꯏꯁꯤꯡꯗꯣ ꯍꯩꯖꯟꯕꯤꯕ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯍꯩꯔꯦ ꯍꯟꯗꯛꯇꯤ ꯅꯪ ꯑꯩ ꯈꯜꯂꯨ ꯈꯨꯗꯣꯛ ꯆꯣꯝ ꯁꯧꯒꯠꯂꯛꯀꯗꯧꯔꯦꯗ ꯑꯩꯗꯤ ꯁꯥꯎꯅꯤꯡꯗ꯭ꯔꯦꯍꯦ ꯅꯪ ꯈꯛꯇꯪꯅ ꯁꯥꯎꯕ ꯍꯩꯁꯦ ꯍꯥ ꯅꯪ ꯈꯛꯇꯪ ꯂꯥꯛꯑꯕ ꯁꯥꯎꯕ ꯍꯩꯁꯦ ꯅꯈꯨꯠꯅ ꯁꯥ ꯇꯧꯔꯛꯀꯅꯨ ꯃꯤꯅ ꯎꯔꯒꯅꯦ ꯇꯧꯔꯛꯀꯅꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯊꯦꯡꯕ ꯀꯥꯁꯤꯗꯤ ꯌꯥꯗ꯭ꯔꯦꯅꯦ ꯉꯁꯥꯏꯒꯤ ꯁꯥꯏꯌꯨꯡ ꯆꯥꯎꯕ ꯑꯅꯣꯏꯕꯤ ꯅꯨꯄꯤꯗꯨꯅ ꯁꯣꯔꯣ ꯆꯤꯡꯕꯗꯤ ꯅꯪ ꯆꯠꯂꯤꯅꯦꯕ 이씨. ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯀꯣ ꯏꯪꯒꯤꯠꯇ ꯈꯪꯅꯁꯦ ꯁꯥꯏꯗ ꯃꯇꯝ ꯃꯥꯡꯍꯜꯂꯗꯅ ꯂꯩꯔꯅꯨ ꯊꯧꯔꯣꯁꯦ ꯇꯣꯡꯉꯒꯦ ꯆꯠꯂꯁꯦ ꯀꯟ ꯉꯥꯡ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯝꯕꯤꯗ ꯌꯥꯝ ꯏꯀꯥꯏꯕ ꯂꯝꯕꯤꯅꯦꯗꯤ ꯈꯪꯕ꯭ꯔꯥ ꯂꯝꯕꯤꯅꯦꯗꯤ ꯈꯪꯅ ꯅꯪ ꯀꯩꯗꯧꯕꯩ ꯈꯥꯝꯃꯦ ꯑꯗꯨꯗꯤ ꯊꯧꯔꯣ ꯆꯠꯂꯣ ꯃꯤ ꯃꯃꯥꯡꯁꯤꯗꯅꯦ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯗꯤ ꯈꯪꯉꯝꯃꯔꯣꯏ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯦ ꯑꯩꯉꯣꯟꯗ ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛ ꯑꯉꯥꯡ ꯃꯤ ꯅꯪꯁꯤꯅ ꯃꯔꯩ ꯊꯣꯡ ꯀꯟꯒ ꯅꯪꯗꯧꯅ ꯅꯍꯥꯟ ꯅꯪ ꯀꯜꯂꯝꯃꯗꯤ ꯑꯩ ꯅꯍꯥꯟꯅ ꯃꯤ ꯑꯣꯏꯔꯅꯤ ꯂꯥꯎ ꯀꯔꯤꯅꯣ ꯃꯤ ꯆꯠꯅꯕ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯁꯟ ꯂꯥꯏꯁꯦ ꯅꯃꯤꯠ ꯇꯨꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯁꯣꯝꯗ ꯁꯟꯅꯒ ꯁꯤ ꯁꯟꯅꯥꯎꯁꯤꯕꯨ ꯁꯦꯟꯅ ꯉꯝꯗꯦ ꯅꯪ ꯍꯌꯦꯡ ꯅꯇꯨꯗꯨꯗꯤ ꯀꯅꯥ ꯁꯦꯟꯅꯗꯧꯔꯤꯒꯦꯅ ꯃꯤ ꯋꯥꯏꯔꯒ ꯅꯪ ꯑꯃꯨꯛ ꯁꯦꯟꯅꯍꯟꯗꯧꯔꯤꯕ꯭ꯔꯥꯕ ꯁꯟꯒ ꯅꯪꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯇꯧꯔꯤꯖꯣ ꯃꯁꯤꯅ ꯃꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪꯅ ꯍꯥꯏꯔ ꯃꯁꯤ ꯆꯨꯝꯃꯕꯅꯤ ꯃꯁꯤ ꯇꯧꯔꯤꯖꯣ ꯃꯁꯤ ꯀꯥꯏꯅ ꯆꯍꯤꯗ ꯄꯥꯊꯣꯛꯅꯔꯗꯤ ꯑꯩꯅ ꯅꯨꯄꯤ ꯉꯟꯅ ꯏꯆꯟ ꯅꯨꯄꯤ ꯑꯣꯏ ꯌꯥꯅꯤ ꯏꯕꯨꯡꯉꯣꯅ ꯆꯦ ꯂꯩꯍꯧꯕ꯭ꯔꯥ 이봉호도 하라카노 미 다다 거기라 카노 거 이봉호 가이나 얌나 타이밍 타이바 차라 리더 삭다 다다가 수 누파 하면 내가 인다 나이 민폰 가수 빠미바 빰들이 카이노 그러죠 얘가도 해 해는데 나 시리 하우라 버네 이세들 레호버 강데 낭디 람박시다 레호버 우레 예 완전 산업의 와네 고 아이제 ꯑꯉꯥꯡꯅꯦ ꯀꯥꯏꯅꯒ ꯈꯟꯒꯅꯨ 이bungo 아이제 이bungo니 누피 아이시게 아레바 민ꯊꯣ ꯂꯩꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯉꯣꯟꯗ ꯈꯔ ꯍꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯇꯥꯔꯗꯤ ꯏꯇꯩꯃ ꯅꯠꯇ꯭ꯔ ꯏꯗꯣꯝꯆꯥ ꯀꯣ ꯅꯣꯏ ꯁꯥꯒꯩꯒꯤ ꯅꯅꯦ ꯑꯃ ꯑꯩꯅ ꯂꯧꯔꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩ ꯀꯧꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥꯒꯤ ꯃꯤꯡꯒꯧꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯑꯣꯡꯉꯨꯗꯣꯔꯤꯕ ꯁꯥꯒꯩꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯌꯦꯡꯉꯀꯥꯟꯗ ꯃꯥꯒꯤ ꯃꯃꯥ ꯌꯦꯡꯉꯀꯥꯟꯗ ꯃꯤꯡꯒꯧꯁꯦ ꯊꯣꯛꯂꯛꯀꯗꯣꯏꯕ ꯀꯣ ꯌꯥꯔꯦ ꯉꯁꯤ ꯎꯅꯧꯒꯦ ꯅꯪ ꯂꯩꯍꯧꯔꯣ 얘ꯔꯥ ꯅꯪ ꯉꯥꯡꯅ ꯗꯣꯏ ꯁꯔꯨꯛ ꯁꯟꯖꯦ ꯌꯨꯝꯗ ꯆꯤꯡꯖꯟꯕ ꯌꯥꯎꯔꯝꯃꯨꯅꯦ ꯁꯟꯖꯦ ꯌꯨꯝꯐꯧ ꯆꯤꯡꯕ ꯌꯥꯎꯃꯤꯟꯅꯁꯤ ꯂꯥꯎꯅꯦ ꯉꯥꯏꯈꯣꯅꯤꯡꯉꯣꯕ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯗꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯅꯦꯠꯋꯥꯛ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯩꯈꯣꯏ ꯁꯨꯝ ꯊꯕꯛ ꯆꯠꯃꯤꯟꯅꯕꯅꯤ ꯀꯣꯏꯃꯤꯟ ꯂꯥꯛꯃꯤꯟꯅꯕꯅꯤ ꯁꯤꯗ ꯀꯩꯅꯣ ꯅꯪ ꯍꯦꯟꯖꯟꯅ ꯈꯟꯖꯜꯂ ꯃꯥꯜꯂꯦꯗ ꯌꯥꯗꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯗꯦ ꯃꯁꯥꯗ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯑꯃ ꯌꯥꯎꯔꯤ ꯄꯤꯛꯇꯕꯅꯤꯍꯦ ꯀꯩꯅꯣ ꯅꯪꯅ ꯀꯨꯏꯅ ꯂꯣꯏꯅꯗꯕꯩ ꯇꯧꯔꯤꯅꯦꯕ ꯄꯤꯛꯑꯦꯃꯦ ꯄꯤꯛꯇꯕꯅꯤ ꯍꯥꯏꯔꯒ ꯄꯤꯛꯑꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯕ ꯍꯣꯔꯦꯟꯅꯦ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯉꯣ ꯅꯪ ꯃꯥꯒ ꯀꯨꯏꯅ ꯂꯣꯏꯅꯗꯕꯩ ꯇꯧꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯂꯣꯏꯅꯔꯀꯥꯟꯗ ꯅꯪꯁꯨ ꯈꯪꯉꯛꯀꯅꯤ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯇꯥꯔꯗꯤꯅꯦ ꯄꯣꯔꯛꯀꯅꯨ ꯍꯌꯦꯡꯈꯩ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯂꯣꯏꯅꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯑꯁ ꯅꯥꯟꯊꯕꯤꯒ ꯁꯥꯟꯅꯕꯗꯣ ꯅꯣꯏ ꯁꯤ ꯆꯤꯡ ꯀꯥꯈꯠꯂꯒ ꯎꯅꯥꯒ ꯀꯛꯑꯒ ꯐꯝꯃꯒ ꯅꯥꯟꯊꯕꯩ ꯈꯨꯅꯨꯡꯉꯥꯏꯗꯣ ꯑꯍꯟꯈꯩꯅ ꯁꯥꯟꯅꯗꯅ ꯃꯥꯅ ꯏꯁꯤꯡ ꯍꯩꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯥꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯐꯪꯗ꯭ꯔꯦꯉꯣ ꯐꯪꯗ꯭ꯔꯦ ꯃꯣꯏꯒꯨꯝꯕ ꯑꯉꯥꯡ ꯀꯌꯥ ꯈꯪꯗꯦꯗ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗꯣ ꯂꯣꯏ ꯉꯥꯎꯈ꯭ꯔꯦ ꯈꯪꯗꯦꯗ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗꯤ ꯂꯝꯄꯥꯛꯇꯒ ꯊꯣꯛꯇꯨꯅ ꯌꯥꯝ ꯁꯥꯟꯅꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯝꯇ ꯁꯥꯟꯅꯈꯤꯗ꯭ꯔꯦꯗ ꯑꯁ ꯈꯪꯗꯦ ꯁꯨꯝ ꯅꯤꯡꯁꯤꯡꯉꯀꯥꯟꯗꯅꯦ ꯑꯃꯨꯕ ꯈꯜꯂꯛ ꯆꯥꯅꯤꯌꯦ ꯑꯩꯁꯦ ꯅꯍꯥꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯗꯤ ꯍꯣꯒꯥꯏ ꯈꯜꯂꯦ ꯑꯗꯣ
ꯀꯩꯅꯣ ꯅꯁꯥꯗꯨꯕꯨ ꯁꯥꯃꯨꯗꯧ ꯅꯣꯝ ꯆꯠꯂꯤꯗꯨꯕꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯆꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯊꯤꯔ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯌꯦꯡ ꯅꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯤꯅ ꯅꯪꯉꯣꯟꯗ ꯂꯩꯁꯟꯒꯦ ꯇꯧꯕ ꯍꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯤꯔꯣꯏ ꯑꯩꯈꯣꯏ ꯆꯦ ꯎꯕꯗꯩ ꯑꯩ ꯅꯨꯄꯤꯒ ꯂꯣꯏ ꯈꯤꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯅꯣꯏꯗ ꯑꯩꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕ ꯎꯆꯦꯛ ꯉꯧꯕꯗꯣ ꯂꯩꯍꯧꯕ꯭ꯔꯥꯕ ꯁꯨꯃꯥꯏꯅ ꯎꯆꯤ ꯉꯧꯕ ꯃꯀꯣꯏꯒ ꯆꯣꯡꯕꯗꯤ ꯍꯥꯃꯦꯡ ꯋꯥꯔꯦꯡ ꯃꯥꯟꯒꯗꯧꯗꯣ ꯉꯥꯡꯗꯅ ꯂꯩꯔꯤ ꯅꯣꯡꯁꯨ ꯂꯥꯛꯑꯦ ꯉꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯆꯦꯒ ꯕ꯭ꯂꯣꯛ ꯅꯝꯅꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯂꯩꯔ ꯆꯠꯈ꯭ꯔꯕꯗꯣ ꯅꯪꯅ ꯀꯥꯏꯗ? ꯑꯗꯨ ꯀꯣꯏꯆꯤꯟ ꯏꯟꯅꯔ ꯂꯥꯛꯏꯁꯤꯅ ꯀꯩꯅꯣ ꯀꯥꯏꯗꯅꯣꯕ ꯑꯁ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯆꯦꯅ ꯐꯥꯈ꯭ꯔꯅꯤ ꯋꯥꯊꯤꯗꯣ ꯅꯝꯗꯅ ꯉꯥꯡꯅꯨꯅꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯐꯥꯈ꯭ꯔꯅꯤ ꯅꯝꯗꯅ ꯈꯪꯗꯦ ꯑꯗꯣ ꯉꯣꯕ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯪꯉꯨ ꯀꯩꯅꯣ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯣꯏꯅꯕ꯭ꯔꯥꯕ ꯀꯣꯏꯅꯗꯦꯍꯦ ꯇꯨ ꯑꯁꯤ ꯂꯩꯔꯦ ꯌꯦꯡꯉꯨꯔꯣ ꯇꯨ ꯀꯣꯏꯅꯗꯦ ꯍꯥꯏꯔꯒ ꯊꯦꯡꯉꯦ ꯆꯥꯔ ꯆꯪꯉꯣ ꯀꯣꯏꯅꯗꯦ ꯑꯁꯦꯡꯕꯩꯅꯤ ꯑꯗꯨꯗꯤ ꯋꯥꯁꯛꯑꯣꯅꯦ ꯀꯩ ꯋꯥꯁꯛꯇꯣꯏꯕ ꯋꯥꯁꯛꯑꯣꯕ ꯅꯪ ꯁꯛꯅꯤꯡꯕ ꯑꯃ ꯁꯛꯑꯣꯕ ꯁꯛꯄꯤꯒꯦ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯋꯥꯁꯛ ꯁꯛꯑꯣ ꯁꯛꯑꯣ ꯏꯁ ꯗꯝꯃꯥ ꯋꯥꯁꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯃꯗ ꯅꯠꯇꯦ ꯑꯍꯨꯝꯗꯣ ꯋꯥꯁꯛ ꯑꯍꯨꯝꯗꯣ ꯋꯥꯁꯛꯀꯦꯅꯦ ꯁꯛꯑꯣꯅꯦ ꯁꯛꯑꯣ ꯀꯩꯅꯣꯍꯦ ꯅꯨꯄꯥ ꯊꯣꯛꯆꯕ ꯊꯣꯏ ꯅꯪ ꯉꯥꯏꯈꯣꯕꯁꯦ ꯉꯥꯏꯈꯣꯁꯦ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯀꯩꯅꯣ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯁꯤꯕꯣ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪ ꯁꯥꯎꯔꯛꯀꯅꯤꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯀꯊꯥꯏꯅ ꯃꯃꯥꯟꯅ ꯇꯧꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯠꯂꯛꯀꯅꯨ ꯀꯔꯤꯗ ꯅꯪ ꯁꯥꯎꯅꯤꯡꯉꯤꯕ ꯍꯥ ꯍꯥꯏꯔꯣꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯍꯥꯏꯔꯣꯅꯦꯁꯦ ꯀꯔꯤꯗ ꯁꯥꯎꯅꯤꯡꯉꯤꯕ ꯍꯥ ꯍꯥꯏꯔꯣꯁꯦ ꯀꯔꯤꯗ ꯁꯥꯎꯅꯤꯡꯉꯤꯕ ꯑꯩꯅ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯅꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯨꯄꯤ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯇꯞ ꯇꯞ ꯅꯞꯄꯒꯤ ꯆꯠꯂꯨꯍꯦ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯃꯥꯅ ꯁꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯅ ꯂꯣꯏꯔꯦ ꯉꯥꯟꯊꯣꯏꯁꯦ ꯁꯥꯎꯔꯕꯅ ꯐꯔꯦꯁꯦ ꯑꯩ ꯂꯥꯜꯂꯦꯁꯦ ꯌꯥꯔꯕ ꯑꯩ ꯂꯥꯜꯂꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯏꯁꯦ ꯑꯩꯒꯤ ꯅꯠꯇꯦ, ꯅꯥꯀꯣꯡꯁꯤꯗ ꯀꯌꯥꯔꯛꯅꯣ ꯅꯪ ꯇꯥꯍꯟꯗꯣꯏꯁꯤꯕꯣ ꯅꯠꯇꯦ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯌꯥꯔꯕ ꯌꯦꯡꯉꯣ ꯁꯤ ꯌꯥꯔꯕꯁꯦ ꯁꯤ ꯑꯣꯏꯔꯗꯤ ꯍꯥ ꯁꯦ ꯑꯩ ꯑꯃꯨꯛ ꯇꯧꯔꯔꯣꯏꯕ ꯑꯩ ꯂꯥꯜꯂ ꯀꯅꯥꯝꯇ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏꯕ ꯅꯪꯅ ꯑꯩꯁꯦ ꯉꯥꯡꯕ ꯈꯛꯇꯪ ꯇꯥꯎ ꯍꯥꯏꯔꯣ ꯑꯩꯁꯦ ꯉꯥꯟꯊꯣꯏ ꯅꯪꯅ ꯑꯩ ꯇꯥꯟꯅꯔꯒ ꯐꯥꯔ ꯊꯝꯃꯤꯁꯦ ꯅꯪꯅ ꯉꯥꯡꯕꯗꯣ ꯇꯥꯎ ꯍꯥꯏꯔꯕ ꯉꯥꯟꯊꯣꯏ ꯅꯉꯣꯟ ꯇꯞꯊꯒꯣꯗ ꯑꯩ ꯈꯨꯠꯁꯦ ꯄꯨꯟꯁꯤꯜꯂꯕꯅꯦꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯕꯁꯦ ꯑꯩ ꯉꯥꯟꯊꯣꯏ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯌꯥꯔꯛ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯅꯕꯒꯤ ꯊꯝꯕ ꯅꯪꯒꯤ ꯋꯥꯍꯩꯔꯥ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯜꯂꯤꯁꯦ ꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯐꯔꯦ ꯀꯩꯅꯣ ꯍꯩꯅꯗꯦ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯃꯥꯏ ꯇꯧꯗꯣꯏ ꯉꯨꯟꯅꯨꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨꯍꯦ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗꯅꯦ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨꯍꯦ ꯑꯗꯨ ꯁꯥꯎꯔꯛꯀꯅꯣꯕ ꯀꯔꯦꯝꯅꯩꯔ ꯑꯩꯉꯣꯟꯗ ꯉꯥꯟꯊꯣꯏ ꯇꯁꯦꯡꯅ ꯗꯥꯡꯍꯧꯕ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩꯔꯣ ꯉꯥꯟꯊꯣꯏꯁꯦ ꯐꯔꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯥꯎꯕꯁꯦ ꯐꯔꯣ ꯍꯥꯏꯕꯅꯦ ꯉꯥꯟꯊꯣꯏꯁꯦ ꯅꯪꯅ ꯁꯦꯡꯗꯣꯛꯏꯉꯩꯗ ꯀꯩꯒꯤꯅꯣ ꯑꯅꯤꯁꯨ ꯐꯣꯟꯍꯧꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯦꯁꯦꯠꯇ ꯐꯨꯔꯝꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯤꯛꯏꯟ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯈꯔ ꯅꯪꯅ ꯁꯣꯏ ꯀꯥꯏꯗꯅ ꯅꯪꯅ ꯍꯦꯛꯇ ꯉꯝꯗꯧ ꯃꯥꯟꯕ꯭ꯔꯕ ꯃꯤ